लखीपुर ऑनलाइन पुथोक्सबा अगस्त की तांग 16 लैबाक पोक्पा नुमित की खोमजिनबा पाउ ताबिरसे अहानबदा मरुओइपा पाउ मणिपुर अमदि मपान मणिपुर की मफम कयादा ngasi अथौबा सिंगी नुमित पाकसना पांगथोकनारि हर घर तिरंगा का मरी लेना जिरीबाम की डीसीना बाइक रैली लमथाखरे आसाम विधानसभा की नेशनल ई विधान एप्लीकेशन माइपाकना होदोखरे ओजा लिसिंग कुंट्रा मंगा का चामगा कुंट्रा हमदोई थबक लोबगी एडवर्टाइजमेंट थोकिबदु गुवाहाटी हाई कोर्ट ना मतम खरगी ओइना थिंगजिनख्रे मासपरा मणिपुरी एमई स्कूल दा मिते मेक तंबी ताकपिबगी थोरम होदोखरे चंद्रयान 3 मिशन माइ पाखिबा मुनिंगसिंगबा ओइना अगस्त 19 बु लैबाकी स्पेस निमिट हाइना लाउथोखरे अमसुंग चाही असिगी इंटरनेशनल यंग इको हीरो अवार्ड पिनबा खलकपदा लिसी प्रिया कांगुजम जावरकले हौजिक मपुंग ओइबा पाउ ताबिरसे अगस्त की 16 असिबु चाही खुदिंगी अथौबा सिंगी निमिट हाइना पांगथोकनदुना लाकले अदुंगै लिसिंग अमगा चनिपान मरपुत्रा माथोइगे एंग्लो मणिपुर लान लोइसलमदाई अगस्त की 16 निमिट असिदा मरैबाक मजाती की दमक मणिपुर की मपारी जुबराज टिकेंद्रजीत अमदी थंगाल जनरल अनिबु ब्रिटिश लानमिसिंगना फांसी तौदुना हाटखे काउबा ngamlaroidaba अथौबा सिंगी निमिट असिबु हंदक चहीसु महौसागुम मणिपुर अमदी मपान मणिपुर की मफुम कयादा पाक सन्ना ngasi पांगथोकनारि भारत की प्रधानमंत्री ना हौदोखिबा आजादी का अमृत महोत्सव का मरी लेना जिरीबाम डिस्ट्रिक्ट एडमिनिस्ट्रेशन की बिडेंग मखादा 63 सुबा इंडिपेंडेंस डे का सुमरी लेना नेशनल सर्विस स्कीम NSS जिरीबाम यूनिट की वॉलंटियर सिंह अमदी जिरी कॉलेज की महिरोई सिंगना हर घर तिरंगा कैंपेन की मनुंग चन्ना बाइक रैली अमंगरांग जिरीबाम डिस्ट्रिक्ट की DC कृष्ण कुमार यावना वासक लोमिनरबा मतुंगदा बाबूपरादा लेबा DC बांग्लोदगी DC ना बाइक रैली अदुलम थाके रैली असिना चंद्रपुर लमखाई कामरंगा सोरोक अतिंगबी फाउदुना चलगा सामुपुनबी कैथेलदा लोइसिनखे बाइक रैली अदुदा सरुक याखिबा NSS यूनिट जिरीबाम कॉलेज की प्रोग्राम ऑफिसर ओक्रम राधेश्यामना रैली असि पांगथोकपगी मरुओइबा पांदमगी मतंगदा असुमना फोंदोखे NSS यूनिट जिरी कॉलेज की वॉलंटियर सिंह अमदी छात्र छात्री सिंहना 63 सुबा इंडिपेंडेंस डे का मरी इंडिया की इंडिपेंडेंस डे का मरी लेना ngasi तिरंगा रैली मा पांगथोकसरी हरिबा तिरंगा रैली सि पांगथोकपगी मरुबा पांदमदी नहारोन सिंह छात्र छात्री सिंह मरोइना यूथ सिंह असि इंडिया की इंडिपेंडेंस की नुंगाइबा महावदु फंगनबा अमदी लोना पेट्रोटिज्म की वखलोन सागनबगी दमकता सिनबा रैलीनी हर तिरंगा हरिबा इंडिया की पांगथोकलिबा तिरंगा कैंपेन अदुगा मरी लेना ngasi की रैली सि डिस्ट्रिक्ट एडमिनिस्ट्रेशन जिरीबाम सिनबनी लोना DC जिरीबाम ngasi की रैली सि लमथाबिरकपन असम की CM हिमंत बिस्वा शर्मा असम विधानसभा की नेशनल ई विधान एप्लीकेशन ngarang हौदोखरे थौरांग असिना राज्य असिगी विधानसभा की वहांग पाखुम अमदी प्रोसीडिंग खुदिंगमक हाइरिबा पोर्टल असिगी खुथांगदा मियामनसु खुदक्ता खंगबा ngamlagani नेशनल ई विधान समना नेभा ऐप असिबु माई पाकना लॉन्च तौबदा सरुक याखिबा अमदी असम विधानसभा की स्पीकर विश्वजित दाइमारी की मफमदा CM ना हराव नुंगाइबा फोंदोखे असम लेगा की एलिमेंटरी एजुकेशन लोइसंगना ओजा लिसिंग कुंट्रा मंगा का चामगा कुंट्रा हमदे थबक लौबगी एडवर्टाइजमेंट थोकिबादु गुवाहाटी हाई कोर्ट ना मतम खरगी ओइना थिंगजिनख्रे राज्य असिगी समग्र शिक्षा की मखादा स्पेशल रिक्रूटमेंट ड्राइव ओइना कंट्रेक्चुअल अमदी स्टेट पुलदा थबक तौरिबा ओजा सिंगबु रेगुलर ओहनबगी खुदोंग चाबा पिननबगी ओइना ओजा लिसिंग कुंट्रा मंगागा चामगा कुंट्रा हमदोय थबक लौबगी हौकिबा अगस्त की तांग 3 ता एडवर्टाइजमेंट थोकिबनी तौइगुमसुंग टेट ओजा सिंगना लैंगाकना लोकलिबा थौंग सिंगदा उल्लकबा कंडीशन खरदा यानिंगदबा फोंदोक्तुना वाकलकपदगी हाई कोर्ट ना चेवल मरीगी ओइना मतम पिदुना थिंगजिनख्रे हाइरे माइफाना मिलालगा खुसमनदुना लेप्तना चथरकलिबा मितै मयेक तंबीबगी 13 सुबा अवेयरनेस प्रोग्राम कासार मासपरा मणिपुरी ME स्कूल दंगरांग हौदोखरे SMC मासपरा मणिपुरी ME स्कूल नसिंदुना पांगथोकिबा थौरमदुदा बापुतोन सिंगा थंगजम प्रोजेन सराम हेराजित माइबम सबीर अमदी प्रदीप कुमार न चिंगबना मिफमपु
मिथुंगलेन अमसुंग इकाई खमनजबा मिथुंगसिंग ओइना दाइसता फमखे नुमित तरानी चथगदबा मितै मेक तंबि ताकपिबगी थरोमदुदा माइफागी प्रेसिडेंट थांगजम ब्रोजेना असम सरकार ना मितै लोनबु एसोसिएट ऑफिशियल लैंग्वेज ओहेनबत नतना मितै मेकबु प्राइमरी थाकता तंबा याबगी अयाबा पिबिरकबगी तमक असम लेंगा की मफमदा थागतपा फोंदोखे मिलाल असम की प्रेसिडेंट सेराम हेराजितना मितै लोन असि चाखोननबा होनबिकिबा इपाइपुसिंगना होनबिरम कया अदु ngasidi mahi yale aikoina aikoigi ek irolbu tamba haibasi aikoi pumnamaki ithaudangne khanbiraga hauragliba mahiroi singbu ek asi tambada thawai yahanbinaba mayamda appeal tawki ngarang ahanbo ina mayek asi tambiba haurabasu august ki 13 amadi 15 leibaki oiba achauba thorom leibana August 13 tagi makhatana tamba haunanaba lepnaki thoram asida miyoi chamaromna sarukjaki ngasi athoba singi ningsing numit kamari leinana Sonai Bir Tikendrajit Auditorium Hall da aphongba mipam ama pangthoklagani thorum asida Manipur Inner Lok Sabha Constituency gi MP oiriba Professor Bimol Akoizamna athoiba mithung amadi wangangloi oina saruk yaragani numida sigi nungthil pung ani makhai taba matamda pangthokadaba thorum asida miyamna lengbirektuna saruk yabiu haina Organizing Committee gi Chairman Yumnam Manikanta amadi Co-Convener Thokchom Manikumarna miyamda nulukna ningsinglakli Chandrayaan 3 mission na mai pakiba buning singba oina August ki kunumdoibu laiba ki space nimit haina lauthokre Bharat na thagi laimai gi South Pole gi manakta Vikram lander bu mai pakna thahan kiba amasung Pragyan roller bu mai pakna mathau pangthok han kiba laiba ka sigi Chandrayaan 3 mission na mai pakiba buning singba oina Bharat sarkar na August ki kunumdoibu laiba ki space nimit haina lauthokre Puari oiraba mai pakpa sina Bharat pu space ta mai pak na yobangamba akhan na balibak singi banung chalhan ki amasung thawong asina Bharat pu thagi laimai da khongda bangam kiba mari suba laibak oiki natana thagi South Pole da ta bangam kiba ihan han balibak oiki mai pak pa si laibak sinba thungba da nungai ba phongdoknari amasung masigi mapung oiba pandamdi naha singbu space science amasung technology gi lamda saruk yahan ba amasung ithil pibani Lakipur online channel asibu yengbiri basingna pawasibu like amati share tawbiu amati hojik phawa channel asibu subscribe tawbidri basingna subscribe tawbiu Manipuri Sahitya Parishad Assam gi Lakipur District Committee gi Thausil Kang ki mipamama haukiba nongmaijing numita Puinabati MA School Tolenkhunda Loop ki President Khaidem Gaurahari na mipama poiduna pangthokre mipama sida District Committee gi kuntaruk suba chahi gi mipam lagliba September gi 15 da pangthokna naba amasung mipam aduda District Committee gi anoba General Body amasung anoba Thausil Kang Loop semnaba loinana Sahitya ki thorom amasu pangthok number lepnakre mifam asida Parishad ki advisor Ingudam Binod VP Ngangom Basanta Kumar Pothara Headmaster Moirangthem Gauramani Hanagi Lakipur ki ZPC Kabrabam Ongbi Anita Khorirol Siluk ki President Thoksom Bishwanath Changkramai Mohan Singh Ingudam Nilbirna Chingba Miyoi Singh saruk jakhi ngasi athoba singi ningsing numit kamari leinana Pakhangba Academy of Fine Art Singirbonna layekpa hendanabagi thoromama numit asigi ayuki pung 10 da sinlangli Kanglup bari thokna pangthokadaba hendanaba sida ahanba kanglupta ama suba masung ani suba class ki oina masana pamjaba posakta yekpa ani suba kanglupta ahum suba dagina manga suba class ki oina mahusagi dirsa yekpa ahum suba kanglupta taruk suba dagi nipan suba class ki oina mahusagi dirsa kaloinana potlam ahum yauna yekpa Mari suba kanglupta mapan suba masung 10 suba class ki oina Manipur gi athoba singa bari leidana yekpa oigadabani hendana ba sida saruk yabining basingna Pakhangba Academy of Fine Art Singirbon gi principal gi mobile number 8822742248 natraga 6000434428 number asida paw phobina ba hairi Jiribam da Ipsa Jiribam branch ki nauna thopu gada basing ngarang Babupara gi mayol da leiba office da wasak lokre nauna thopu gada ba Ipsa Jiribam branch ki miyoi sing adudi G Ibohal Sharma president vice president oina Oinam Priyobanta
T.H. Sarat amadi A. Ratani. General Secretary da N. Kennedy. Finance Secretary oina K. Nauba. Secretary Organization da Y. Rohit. Publicity Secretary oina G. Sanatomba. Joint Secretary da L. Jiran. Loinana atai member sing wasak lauke. Jiribam ki Lairembi Laikai da Coordinating Committee on Manipur Integrity. Kokomi ki coordinator Somarendra Thoksam na mayai tangbal lauduna Jiri Maige ki oiba mipamama ngarang pangthoktuna Jiribam district ki hojik oiriba phibam gi matang da kopna khanakre loinana mipam asida Manipur gi nongchup thong oiriba Jiribam gi apunba masagasi matam pumba gi oina ngaktuna thamba ngamnana ba amadi tangdu laita balamdam ama oinana bagi pandamda mioi tarana saba Kokomi Jiribam district committee semkhre haina Kokomi ki media coordinator Yumkhaibam Surjit Kumar Khumangi Cherolamada Hairi Kokomi Jiribam district committee ki khallaba member sing adudi convener oina Mutum Biken co-convener da Sanjam Saini Kumar O Priyo Kumar T.H. Rosen amadi Doren aduga mioi manga executive member oina khanki Chahi asigi International Young Eco Hero Award pinaba khalakpada Lisipriya Kanguzam Jawrakle Handak chahi gi oina America da pigadaba lemjaningai oiraba International Young Eco Hero Award 2024 pigadaba singi ming lauthorakpada malem gi saknairaba environmentalist Lisipriya Kanguzam gi ming yaure award asi thasi gi kunmari da California USA gi Action for Nature headquarter da lanthokani hairi award asi mahakna Global Plastic Crisis thengnanaba paikhaliba Money Shop project singthaduna pigadabani hairi Nungairaba pau Kasar Pulertolda Holistic Therapy Center ama hangdukjare Yoga acupressure amadi physiotherapy gi matingna adomgi khwang naba khud haigatpa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba hakchangi nungaitaba kaya laengana bagi tamak ngasimak lengsin biragu Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasar Assam Nomaizing natabada numit kudingi ayuki pung mapandagi numitangi pung teret phoba layengzari Mobile number 8638078821 Hairiba number asida layengba lakpagi mangoinana appointment book tobinaba khanganjari Kanganjaba ma healthcare amadi paramedical science da University Grants Commission na sakhanglaba chahi amagi diploma chahi ani gi advanced diploma aduga chahi ahumgi bachelor of vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba hore healthcare gi field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology, Imaging Technician, Patient Care Management na chingba 12 pass taurabasina tamba yaraba coursing asi tamduna isana isabu thabak bijabagi kudong saba lobiyo aduga nursing, yoga attendant, first aid training, emergency medical staff amadi RNP course na chingbagi atenma matamgi oiba course singi tamaktasu admission haujare SM Dev Civil Hospital Silchar practical tobagi kudong chaba su thanjari akupa marol gi damak Institute of Medical and Paramedical Science Ismail Market Central Road Silchar da lengsimbirabu natraga mobile number 93957324456 da pau phaunabiyo Aroibada maruiba pau amukhanna Manipur amadi mapan Manipur gi mafam kaya dangasi athoba singi numit paksana pangthoknari Har Ghar Tiranga ga mari leinana Jiribam gi disina bike rally lamthakre Assam Vidhan Sabha gi National E-Vidhan application maipakna hodokre Oja lising kuntra manga ga chama ga kuntra homdoi thabak lobagi advertisement thokibadu Guwahati High Court na matam kharagi oina thingjinkre Maspara Manipuri ME School da mite mek tambi takpi bagi thorom hodokre Chandrayaan 3 mission amai pakhiba muning singba oina August 19 bu leibaki space numit haina lauthokre amasung chahi asigi International Young Eco Hero Award pinaba khalakpada Lisipriya Kanguzam jawrakle
लखीपुर ऑनलाइन यूट्यूब चैनल की पाव संदोक जबा ngasi gi oinadi matang asida loijare।